ngꯁꯤꯗꯤ Sunday ꯑꯣꯏꯕꯅꯤꯅ ꯊꯕꯛꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯁꯨꯝ ꯊꯣꯡꯉꯒꯀꯣ ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯨꯝ ꯊꯥꯒꯠꯀꯦꯅ ꯈꯟꯖꯔꯦ ꯉꯁꯤꯁꯦ ꯊꯕꯛꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯆꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨ ꯇꯥꯏꯃꯤꯡꯁꯦ ꯐꯪꯗꯕ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯄ ꯍꯥꯏꯁꯦ ꯄꯪꯁꯦꯝ ꯁꯦꯝꯕꯁꯨ ꯌꯥꯗꯕ ꯃꯇꯝ ꯆꯪꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯄ꯭ꯂꯁ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯐꯪꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯄ꯭ꯔꯨꯞ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯝ ꯁꯝꯅ ꯃꯗꯨꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯁꯨꯝ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯄꯪꯁꯦꯝ ꯁꯦꯝꯕ ꯌꯥꯗꯕ ꯑꯃꯈꯛ ꯑꯣꯏꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯁꯨ ꯇꯥꯏꯃꯤꯡꯁꯦ ꯁꯦꯝꯗꯤ ꯌꯥꯝ ꯁꯦꯝꯅꯤꯡꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯒꯗꯕ ꯑꯗꯣ ꯑꯩꯒꯤ ꯇꯥꯏꯃꯤꯡꯁꯦ ꯏꯐꯪ ꯐꯪꯗꯕ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯁꯨꯝ ꯇꯧꯔꯤꯕꯅꯤꯅ ꯑꯁꯤꯅꯅꯦ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯤꯁꯦ ꯑꯗꯣ ꯇꯥꯏꯃꯤꯡꯁꯦ ꯐꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕꯁꯦ ꯑꯗꯨꯝ ꯊꯥꯒꯠꯅꯕꯗꯤ ꯁꯦꯝ ꯁꯥꯕ ꯑꯗꯨꯝ ꯑꯩ ꯇꯧꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯁꯨꯝ ꯊꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯨꯝ ꯁꯦꯝꯖꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯋꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ ꯉꯥꯏꯔꯝꯈꯤꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯉꯝꯂꯁꯤꯡꯒꯤ ꯆꯤꯡꯌꯥꯗ ꯁꯤꯡꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ ꯆꯤꯡꯃꯥꯏ ꯐꯅ ꯉꯥꯟꯕꯤꯗꯣ ꯉꯥꯏꯔꯝꯈꯤꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯉꯝꯂꯁꯤꯡꯒꯤ ꯆꯤꯡꯌꯥꯗ ꯁꯤꯡꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ ꯆꯤꯡꯃꯥꯏ ꯐꯅ ꯉꯥꯟꯕꯤꯗꯣ ꯈꯨꯅꯤꯡ ꯀꯥꯡꯅ ꯀꯥꯡꯅ ꯈꯨꯕꯥꯛ ꯈꯟꯅ ꯈꯟꯅ ꯁꯦꯠꯊ ꯁꯦꯠꯊ ꯌꯦꯡꯗꯨꯅ ꯉꯥꯏꯔꯝꯈꯤꯅꯤ ꯃꯥꯅꯗꯤ ꯑꯩꯕు ꯉꯝꯂꯁꯤꯡꯒꯤ ꯆꯤꯡꯌꯥꯡꯗ ꯁꯤꯡꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ खुली कान काना खुबा खन्न खन्ना शेत येंगुना ngairam kidi manedi aibu namel sindi yandal sindi leira shidi Sing lol dugi wang ada sing mai dugi na pom na sing lol dugi wang ada tari ai na phdo kauri ai bu tatna sing mai dugi na pom na sing lol dugi wang ada sing mai dugi na pom na Singol dugi wang mada zairi khol thang tha moi do Nice masidi matang koirabui tungda sum mukbang amtang tauke ado hinjang mathenje amna sujin iromba ada amna koi ngai chaning na ngai tawne ko adu kon na koi kun yaure adiki tilo yaure sijima ko am samna tawne memory one basum tawne hả đó quỷ đối với tung đập some tí hậu đây quỷ tung tàu nằm bài ta đó chấm nè mì rôm bạc rồi mình màu
Sojin iromba, my favorite. Yêu bây giờ làm thi hầu vào tụi này, ngài đi hầu với ổi với kiểu siêu ổi này, ngài đi siêu hầu bạn, một tụi nó làm thi hầu ấy. Cùi cũng như cái favorite. Uli pizza trao trong nặng các bạn tôi hiện tại đã quất các bạn yang thà để lại ta rồi thì nó tôi giờ bên này rồi thì mình hỏi tôi sẽ trao tôi đi hỏi thấm thọ ra biển quay ngon không quá thì chỉ rồi mới ẩm tí nào họ có best combination hai tầng là gần một trăm sáu mươi suy của tôi rồi 100 có cái trăm hơn năm nào thì sắp xài Saya selalu sengaja yang lem làm dem tậpเอานะไอ้วิดีโอที่สั่งnàyถ้าเกิดปฏิบัติได้แบบตัวถ้าอย่างชินมันไม่รู้หมดเลยนี่ก็ตัวถ้าเราตั้งลันทรกไปตันจามเราก็แม่งการนั่งก็ได้ผสมถ้ากันนับที่คนนั้นจะแก่เราจะเสียยามนะไปแก่แต่คุยมาตั้งเสียการถูกงมเดี๋ยวไปพิมพ์หลักไปแต่แล้วตัวนั้นเนี่ยแล้วคุยเมมโมรี่ไว้นะผสมกับสิ่งอื่นนี่สักจ้าบกี้วิดีโอที่สมอันนี้เมมโมรี่ไว้นะผสมหับจ้าบเนี่ยต้องตามเดี๋ยวคุยการนั่งก็ได้วิดีโอสมถ้ากันก็ตกจะแก่
ꯃꯁꯤꯅ ꯑꯗꯨ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗꯨꯗꯤ ꯍꯣꯏ ꯃꯌꯥꯝꯕꯨꯗꯤ ꯈꯔ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯩꯒꯤ ꯍꯩꯖꯕꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯁꯨꯝ ꯇꯧꯕꯅꯤꯕꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯂꯧꯈꯠꯄ ꯌꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯏꯔꯣꯝꯕꯁꯤꯁꯨ ꯉꯥꯔꯤ ꯍꯥꯎꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯅꯝ ꯊꯨꯝꯅꯝꯕꯗ ꯑꯣꯏꯌꯦ ꯄ꯭ꯂꯁ ꯁꯤꯒꯤ ꯉꯥꯔꯤ ꯊꯣꯡꯕꯁꯨ ꯑꯩꯒꯤ ꯐꯦꯕꯣꯔꯥꯏꯠꯅꯦꯕꯀꯣ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯏꯁꯥ ꯁꯥꯗꯕꯤ ꯌꯥꯝ ꯁꯥꯗꯕꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯔꯁꯨ ꯆꯥꯐꯝ ꯈꯪꯗꯦꯕ ꯑꯗꯣ ꯊꯨꯝ ꯊꯥꯎ ꯂꯣꯏ ꯅꯝꯕꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯗ ꯑꯣꯏꯌꯦ ꯁꯤꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯑꯗꯨꯝ ꯂꯧꯈꯠꯄ ꯌꯥꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯌꯥꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯣ ꯆꯥꯁꯤꯜꯂꯝꯅꯤꯅ ꯆꯥꯛꯁꯦ ꯈꯔꯗꯤ ꯍꯦꯟꯖꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯆꯥ ꯇꯨꯝꯅꯕ ꯁꯤꯒꯤ ꯂꯤꯆꯤꯒꯤ ꯖꯨꯏꯁꯁꯦ ꯁꯤ ꯑꯣꯏꯅ ꯊꯛꯒꯦꯀꯣ ꯋꯥ ꯁꯤꯗꯤ ꯆꯥꯕ ꯇꯨꯝꯃꯅꯤ ꯈꯔ ꯉꯁꯤꯗꯤ ꯄꯠ ꯇꯛꯈꯥꯏꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯅꯕ ꯇꯧꯖꯒꯦꯀꯣ ꯑꯩ ꯃꯇꯝ ꯁꯪꯃꯟꯗꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕ ꯉꯝꯖꯗꯕꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ